Lagliba Lok Sabha election asida outer Manipur parliamentary constituency da independent mirep oiriba election abon mai ga Chingtam Women Development Association ga lisingani tara mapandagi chapminaduna laklamba adu loop asina makata na mahakpu support tawraroi NPF ki mirep K.Timothy Zimik ta oina support tawragani haina loop asige advisor Birla angom chana phongdokre wafamasi ngasi classic grand da Chingtam Women Association sinduna pangtokhiba NPF candidate K.Timothy Zimik pu loop asina okpagi thorom amada phongdokhibane Birla angom chana makha taraduna handak lagliba Lok Sabha election asida independent mirep su oiriba election abon mai haina loop asiga lisingani tara mapandagi chapminaduna lagli adubu mirep asiga wakal manaraktaba pandam khetnarakpana mahakpu support tawba leplagani amadi lamdam asida lengak pairiba BJP gi wakalon ga loop asiga manaba leibana BJP party ga alliance oiriba NPF ki mirep ta support tawduna mirep asibu vote ka handuna parliament ta Manipur bu represent tawbada mateng panglagani haike Tabe macet khangdana Manipur gi integrity amadi omin coming raba proof-sing idamukta yai phanabagi honabiba hang tunnaidana mayamgi damukta katok charaba honorable chief minister Shri N. Biren Singh asu mot manaba amadi India gi alliance obiba NPF candidate Shri K.Timothy Zimik Chingtam Women Development Association amadi association asiga wakan manaba punna chaminaba association sing amadi miyang phai punmangna di Timothy Zimik asidigi sabutari haidana aikoina miyang mafumda thamjari Amaromda outer Manipur parliamentary constituency da NPF ki candidate K.Timothy Zimik na phongdorakpada Manipur bu saukhatpagi lambi da purakna ba honabada hojik thokliba irang asigi warasil puraktuna mahausa gi punsida hanjilanba mathau tai hojik thokliba irang asina maram oiraga community khudingmakta awaba kaya mayokna halli maram asina community khudingmakna mutual understanding amagi makhada amana amabu respect tonaduna saunaramba sing thadoknaduna wari sanaraga irang asigi warasil puraknaba honaminasi haina phongdokhe Manipur gi ichin inausingna kari pambra haibasi aina khanbada ekhoi development pame aduna development lehansi hairabadi ekhoi gi Manipur da ekhoi gi lepa Manipur sida shanti lehan gadani hujik thokleba conflict lebasi aina yengbadadi community ekhoi Manipur community labor mayam se kanasu nungai balete ai musasu uchiki conflict labor se ai musasu nungai te aduna aina as individual as a person Manipur ki resident ama oina aishu aina tabang ngamba masi Manipur da peace lakhiya habisu wariyam sai aduga Eki ichin inausingna particularly equity 8 outer constituency ki eki public na support tawraga aiwanda MP wena elect tawbirabadi ai soiduna eki full capacity da ai Manipur da peace provinga habase suruk mate amalo nonga e wakhan khali aduga thapaksu